ngasi numida wadam phongkiba kanglaipa ki mairagi pause degi maru oiba pau khara khangasaraga miyamda khudo tamjike MUC gi register da kanta numit manga degi manungda lathokadabane haina all secretariat akamba khongjang sangsingkhrai khoisang naraba Manipur University of Culture Guest Faculty Association MUCFA na numit manga degi manungda Manipur University of Culture gi register lathokadabane haiba demand tawduna ngasi all secretariat akamba khongjang sangsingkhrai khongjang aduda MUCFA ki thamisingna Art and Culture ki Commissioner M Joy Singaga unaduna taliba demand singi matangda wari sanakhrei maru oina taliba demand sing adude Manipur University of Culture ge register Raisram Radhakanta namit mangani gi manungda lathokadabane matam sangna kathokna laklaba guest faculty member kungani pat Manipur lengang regular tahangadabane Sangnana class tawa yanaba classroom sunaba chayo amagi manungda pigadabane implementation of NP lisinganiga supna kunga mari lenyana University asigi sabsawa facility of teaching amadi mahairoi singi academic activities hariba singasi amada sitadana pigadabane haba wafam taksingki Art and Culture gi Commissioner ga unaruraba matungda Manipur University of Culture Guest Faculty Association gi President Jacob Raman Saramana Pamisingda Pongdokibada, India gi manungda North East Manipur University of Culture asina anisi wada leribane, Manipur ase Art and Culture amade, sport na masak taklibane, masida sana daba niti niyam changlaklavade, University ase mutpayabagi pibamda lakle haba wafam pongdoki, ngasi sangsinghiba khongjang aduda Manipur University of Culture ge register laktho oja singna thaksi khaksi naida ba register laktopio Thika tawa register laktopio Raisram Radhakanta register MUC khudakta phamthado DP ne MUC Act 2019 manga violate tawre Government of Manipur na University of Culture bo kambiyo haina thaba placard sing sijina khiairi amaramda Manipur University of Culture da matik java register hapiyo amade lariba guest faculty sing regular tahandriba fawba makhata na akamba khongjang sangsingigani haina Manipur University of Culture Guest Faculty Association MUCFA maikaidagi phongdorakli University asigi Kanchipur da laiba extension campus se chathakiba wakami pham amaga mai lenena MUCFA ki president Gopi Raman Saramana phongdokibada numit 10 ni haina khongjang sangsilakwa asida karigumba amada khanaba tawduna khudakta class hongnaba register na order ama tholokliba asi yamna lebakthibani asigumba thawunga silaiba guest faculty singbo thawoi usitabo oina lawi tangtangba maram ama khangdriba fawba hena akama khongjang sangsingkhigani loinana MU gi register asi tonga ba lebaki department na pham kya pairiba misak amani asigumba meyoi amane register ama ohemba haibase MUC Act 2019 manga violate tawbani haiki mahana makhata na phongdokibada MU asigi lariba regular faculty member natraga senior administrative staff tagi regular register ama hapiyo amaramda MU asigi lariba guest faculty member kungani pambu Manipur lengang ni regular tahanbiyo masigi mathakta guest faculty singi thagi talab phangdana lariba asisu matam sana phangambiyo haibasu phongdoki makha tarapa pauda Manipur da dengue na naba miyoi 1938 sukhrei ahum na laikhidrei Kang makal amana miyoi bada sikpadagi sandorakliba dengue laina asi Manipur gi mafam kayada sandorakpadagi ngasi phawbada laina asina naba miyoi 1938 sukhrei miyoi ahum laina asina maram oiduna laikhidrei laina asidagi ngakthoknaba Manipur lengake health department na akamba thabaksing laukhali hauji phawbada dengue laina na naba miyoi khwaidagi masing henna Lairiba si Imphal West District laina asina Satrek kungani panaduna makokte lairi aduga anisubode Imphal East District ta sani laina asina nare aduga Bishnupur District ta miyoi kuntragani pan amadi Thaba District na miyoi kuntraga tare na nare hairi amaramda Manipur lenga ke health services laina asidagi ngakthoknaba paikha payaba thabaksing paikhalei loinina dengue laina sandorakpa amadi singnaba kya leiba matamda miyanga pau phongnanaba DMO Imphal West ki phone number 9774670347 amade Imphal East ki DMO ki phone number 9874830758 asida call tawbiyu loinana atai district singi su phangnaba phone number sing laire hane health services ki director na thopa chero amana khangalakli makha tarak po na pawniko pause digi maru oba paw khara khangasaraga myamda khudo tamjike
More Town Kuki Furup Natana Atopo Furuki, Mio Sing Sang Wada Ating Batam Jinkray. More Town Amadi Masigi Akoi Vidlay Bakuki Kulsingda, Kuki Natava Atopo Furuki Mitop Sang Wada, Ating Batam Kre Haide, Border Town Asida Laiba Atopo Furuki Mio Sing, Mapa Madu Tadokina Satnaba Hona Kray. More Town Kundari Bakunza Sing the Fundora Pagimatu Inna. More Town Tinzinkiba Amado Oyak Liver Law and Order Gifiba Masina, Maram Oraga Town Asida Lalo Etiki Tabak, Lepkibana Purukaya Amagi, Miosing Awa Mayok Naringa Serakta, More Town the Kuki Natan Atopo Furuki, Miosing Sangma Tinzinkiba say, Hena Awa Mayok Nahale, Maramasina Kuki Nataba Atopo Furuki, Mikaya Ama More Town, Tadok to Nasatnava Haunare Haide, Makatara Popauda, NPP National Executive Meeting Yatokibagi Maram, Kanganbi Wahana, NPP Manifest Executive Committee and demand hourakle. BJP na lusing balangag te NPP na sawakadra natraga, sawalodra havigi aroiba warep, lagwadava NPP National Executive Meeting, yatokraba matung, pangtokiba NPP Manifest Executive Meeting da, party asigi MLA tarep mag, sarou yakidre, lonina ta asigi hokiba tang mga da, National Executive Meeting pangtokani hana taromlaga, yatokibagi maram, Manipur State Executive Committee da kangangadava ni hana, MPP Manipur State Executive Committee na demand hourakle. MPP Manipur State Executive ki mipamado, Imphal West ki naram tong na Labour Party ki office da, State Party President ki ayaba lauraga pangtokibani, mipamado da MPP National Vice President Yumnam Joy Kumar, Ex-Minister Y. Irabot, Ex-Minister N. Mangi, Ex-MLA Subhash Chandra, State Executive Member sing yauna, Party asigi makok thongba official singna sarou yaki. Miphamaduna October mangada New Delhi da pangthokani toramba, MPP National Executive Meeting matam kaktana, National President Kola Sangmani yaithokle hana lauthokibagi matangda khana nainaki. Miphamaduna National Executive Meeting amu hana pangthokadra natraga pangthokloidra haiba se State Executive Committee da khangadabani haiba warep lauki. State Executive Committee na laukiba warep adu National Executive Committee da thakare haire, Panbayaba Amana, October mangada New Delhi da pangtokani hana toramba, MPP gi, National Executive Mipamaduna, Manipur da Lairiba, BJP ni lusing balenga asida MPP na, Makata na support of Higadra Natraga, Taroidra hana laubayana kibani, Makata Rapapauda, Nonglay Malay Manalay Kitavada, Awaba Pongdo Kray, Manipur Kunaiba Owanba Ama Proknava Honavada, Asawa Taudang Loviram Batanatana, Tonga Balup Kayagi Taupurambi, Sinam Omwi Nonglay Malayma, Sayang Kagamapan, Masagi Anaba Amana Ngarang Lakidavada, Artist Training Camp Educational Research Center at Direct, Imphal Tamoni Nungata Pongdo Kray, Nonglay Malay Manalay Kidavada at Direct, Imphal President, Sobita Soibam na Lusing na Awab Pongdo Pagalonana, Lakidravagi Tawai na Tabung Mapugi Lakolda, Ina Signal Layruna Vadhauniki.